ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯃꯥꯏꯕ ꯄꯥꯈꯪ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯕꯅꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯁꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯥꯏꯕ ꯄꯥꯈꯪ꯫ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛ ꯑꯗꯨꯕꯨ ꯌꯦꯡ ꯕꯦꯜꯀꯣꯅꯤꯗꯨꯗ ꯂꯦꯞꯂꯔꯗꯨꯅ ꯋꯥꯈꯜ ꯃꯑꯣꯡ ꯃꯑꯣꯡ ꯈꯜꯂꯤ꯫ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟꯗꯨꯅ ꯈꯜꯂꯝꯕ ꯁꯥꯒꯠꯂꯝꯕ ꯃꯪꯂꯥꯟꯒ ꯄꯨꯡꯆꯥꯏ꯫ ꯉꯥꯟꯊꯣꯏ ꯁꯥꯎꯅ ꯃꯨꯠꯀ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯀꯅꯥꯅꯣ ꯐꯔꯛ ꯇꯥꯔꯛꯏꯁꯤꯅ ꯃꯇꯥꯡ ꯃꯇꯝ ꯏꯆꯥ ꯆꯥꯗꯈꯩ꯫ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯉꯥꯟꯊꯣꯏ ꯁꯛꯐꯝ ꯍꯣꯡꯈꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ? ꯊꯥꯖꯅ ꯇꯨꯝꯗ꯭ꯔꯤ ꯏꯕꯦꯝꯃ꯫ ꯅꯪꯗꯤ ꯀꯩꯗꯧꯔꯤꯒꯦ? ꯅꯊꯟꯗ ꯂꯩꯔꯤꯗꯨꯕꯨ ꯀꯤꯗ꯭ꯔꯣ? ꯀꯅꯥꯅ ꯀꯤꯗꯣꯏꯅꯣꯍꯦ? ꯏꯊꯟꯗ ꯂꯩꯃꯟꯗꯅꯅꯦ ꯑꯗꯨꯝ ꯍꯩꯅꯔꯦ꯫ ꯇꯨꯝꯕꯒ ꯆꯪꯗꯦ ꯑꯩ꯫ ꯍꯌꯦꯡ ꯆꯠꯄꯒꯤꯅꯦ ꯃꯨꯠ ꯁꯥꯒꯠꯂꯤ ꯏꯊꯟꯇ꯫ ꯅꯊꯧ ꯌꯥꯝ ꯂꯩꯇꯦꯅ ꯅꯪꯗꯤ꯫ ꯇꯨꯝꯒꯤꯗꯤ ꯂꯩꯇꯦ꯫ ꯂꯥꯡꯂꯦꯟ ꯍꯣꯏꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ? ꯐꯥꯎꯅꯩꯌꯦ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯃꯣꯏ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯅꯤꯗꯅ ꯑꯗꯨꯒ ꯆꯅꯨꯒ ꯃꯥꯒ ꯂꯧꯔꯨꯔꯒ ꯅꯣꯏꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯕ꯫ ꯑꯗꯣ ꯅꯪ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯁꯣꯏꯔꯛꯑꯕ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯗꯧꯅꯤ ꯑꯩꯗꯤ꯫ ꯁꯣꯏꯔꯣꯏ ꯏꯕꯦꯝꯃ꯫ ꯃꯤ ꯑꯣꯐꯤꯁ ꯊꯥ ꯑꯃ ꯁꯨꯇꯤ ꯊꯑꯣꯏꯅ ꯂꯧꯊꯣꯛꯏꯅꯦ꯫ ꯑꯩꯈꯣꯏ ꯃꯥ ꯅꯥꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯤ ꯍꯥꯏꯖꯤꯜꯂꯒ ꯑꯩꯉꯣꯟꯗꯗꯤ ꯀꯌꯥ ꯃꯥꯡꯖꯩ ꯑꯗꯣ꯫ ꯍꯣꯏ ꯑꯗꯨꯅꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯁꯤ꯫ ꯌꯥꯔꯤꯁꯤ ꯍꯌꯦꯡ ꯌꯥꯍꯧ ꯉꯟꯅꯕꯅꯦ ꯇꯨꯝꯃꯒꯤ꯫ ꯅꯪꯁꯨ ꯇꯨꯝꯃꯨ꯫ ꯊꯦꯡꯅ ꯂꯩꯅꯨꯀꯣ ꯕꯨꯠ ꯃꯥꯏ ꯊꯣꯛꯂꯛꯁꯅꯤ꯫ ꯇꯥꯅꯤꯡꯗꯦ ꯕꯨꯠ ꯀꯥꯏꯅ꯫ ꯂꯥꯏ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯀꯥꯟꯁꯤꯗ꯫ ꯃꯤ ꯐꯤꯂꯝꯒ ꯄꯨꯊꯣꯛꯏꯕ ꯋꯥꯔꯤꯒ ꯂꯤꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯀꯩꯝ ꯈꯪꯗ꯭ꯔꯣ? ꯑꯗꯨꯁꯤꯡꯗꯣ ꯑꯁꯦꯡꯕ ꯊꯣꯛꯇꯅ ꯑꯃꯠꯇ ꯇꯧ ꯌꯥꯔꯣꯏ꯫ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯄꯨꯊꯣꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯣꯛꯄ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯕꯁꯨ ꯌꯥꯄꯣꯠꯇꯦꯗ꯫ ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯏꯅꯦꯝꯄꯣ ꯇꯨꯝꯖꯔꯨꯔꯒꯦ꯫ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗꯅꯦ ꯌꯥꯝ ꯋꯥꯔꯦ꯫ ꯅꯥꯀꯣꯡꯒꯤ ꯇꯥꯔꯦ꯫ ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯐꯣꯟꯗꯨ ꯐꯃꯨꯡꯒꯤ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯃꯝꯂꯒ ꯇꯨꯝꯕ ꯆꯪꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯔꯨꯞ ꯃꯔꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯄꯣꯠ ꯆꯩ ꯂꯧꯊꯗꯨꯅ ꯂꯥꯡꯂꯦꯟꯅ ꯐꯥꯏꯅꯦꯜꯂꯤ ꯌꯧꯗꯤ ꯌꯧꯔꯦꯗꯅ꯫ ꯆꯅꯨꯅ ꯉꯥꯟꯊꯣꯏ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯡꯒꯪꯁꯤꯗ ꯌꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯏꯝꯐꯥꯜꯗꯗꯤ ꯒꯥꯔꯤ ꯃꯈꯣꯜꯒꯤ ꯃꯈꯣꯜ ꯉꯥꯛꯇ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎꯐꯨꯜ ꯃꯌꯥꯝ ꯑꯃ ꯁꯣꯔ ꯍꯣꯟꯖꯜꯂꯝꯗꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯨ ꯐꯪꯂꯅꯤ꯫ ꯋꯥꯈꯜꯁꯨ ꯌꯥꯡꯂꯅꯤ꯫ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯔꯣꯏ꯫ ꯀꯩꯗꯧꯔꯒꯦꯗꯣ? ꯏꯝꯐꯥꯜ ꯃꯆꯥꯅꯤꯅꯅꯦ ꯈꯨꯡꯒꯪꯗ ꯂꯩꯕ ꯇꯜꯂꯦ ꯍꯥꯏꯔꯤꯔꯕ? ꯅꯠꯇꯦꯍꯦ ꯁꯨꯝ ꯍꯪꯕꯅꯤ꯫ ꯊꯥꯖꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯋꯥ ꯉꯥꯡ ꯂꯩꯔꯅꯨ꯫ ꯌꯨꯝꯗꯣ ꯄꯤꯛꯇꯛꯅ ꯃꯊꯛ ꯃꯈꯥ ꯇꯥꯏꯜꯁ ꯅꯞꯇꯨꯅ ꯌꯥꯝꯅ ꯅꯥꯟꯅ ꯁꯥꯏ꯫ ꯌꯦꯡꯕꯗ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯄꯨꯛꯅꯤꯡꯒꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯒꯗꯕ ꯃꯥꯜꯂꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯗ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯀꯥꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯀꯥꯆꯤꯜ ꯏꯊꯪ ꯊꯪꯕ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞ ꯋꯥꯈꯜꯗ ꯋꯥꯍꯪ ꯍꯪꯂꯤ ꯊꯥꯖ꯫ ꯀꯩꯅꯣ ꯁꯤꯒꯤ ꯀꯥꯁꯤꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯤꯁꯤꯅ? ꯕꯨꯠꯀ ꯂꯩꯖꯥꯠꯂ? ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯕꯣ꯫ ꯀꯃꯥꯏ ꯇꯧꯅꯤ ꯕꯨꯠꯀ ꯊꯣꯔꯛꯂꯗꯤ? ꯆꯅꯨ ꯊꯪꯅꯕ ꯀꯥꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯊꯥꯖ ꯆꯅꯨꯅ ꯂꯥꯎꯔꯛꯂꯤꯕ ꯀꯥꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯀꯩꯗꯧꯔꯒꯦ? ꯆꯅꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠꯅ ꯊꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯅꯨꯒꯤ ꯃꯈꯨꯠꯅ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯀꯤꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯐꯃꯨꯡꯗꯨꯗ ꯆꯣꯡꯈꯠꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯀꯗꯥꯏꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯉꯤꯅꯣ ꯁꯤꯅ? ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯇꯥꯅꯤꯡꯗꯦ ꯁꯦꯜꯒ ꯂꯣꯏꯅ ꯊꯤꯕ ꯂꯣꯏꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯊꯣꯛꯇꯕ꯫ ꯉꯥꯏꯈꯣꯁꯤ ꯑꯩ ꯗꯥ ꯁꯨꯔꯁ ꯀꯧꯔꯨꯒꯦ꯫ ꯊꯥꯖꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯉꯥꯟꯊꯣꯏ꯫ ꯌꯥꯔꯣꯏ ꯅꯪ ꯂꯩꯔꯝꯃꯣ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯥꯈꯠꯇꯅꯕꯅꯦ ꯅꯪꯅ ꯈꯔ ꯊꯦꯝꯂꯝꯃꯨ꯫ ꯑꯩ ꯐꯠ ꯂꯥꯎꯅ ꯂꯥꯛꯀꯦ꯫
Ngan thoi mapal thoglak tuna akoi babu yeng tuna layram liba suras pu kauk sinduna numit yung biya du yeng halli suras nuk laduna asibane kem kiruno ahing manati ay suras akang manumit yung biya du siya man yom sinduna kaadu de layram ba dustbin da lang thoki marup ahum du su mahay magi beg singa du loksin ba chaki sanuna da suras thank you kai thank you no hai apik patin ka nga ma lothok pai ba apik baba is ai khoi mari dina som da heart attack tawgi kitang lai ani do nok tana gari khamli ba mapa du de lep lai ngan thoi sanu gi manak sang sinduna tap na sirol tawoi koi ngan thoi sanu gi manak sang sinduna tap na sirol tawoi kai boy wa hairi noi ani romance tawba phangau na ba haidana nya nangi pochai ge loina thangjen birabani sura sirol tawnari badu taraduna khawdem lai thajana yare wari ru ko na tawro numidang wairam usilakli hanana ba ta holo mise surasna swaida rena malai aduda oina lairani matam kharadi sanuna renta laidu oidi ai khoida hana hairu yadra ai khoiga punna lai minaraba suya badu ba surasna nungaiteda noi nupi ngakta su oire siwa se to uyai noi mafam se khara khangwa walum kini aduna aina takpiram gi taw ai su kuina lairoida thabak thadok pa yadaba khara leho chatlagi wa haining ba lairasu kol hektamak tawro aroi ba wa hai matek to sanu de yenglaga khairakpani nan thoi thaja ani do makhoi ani gi mawong du da yengnaraga noi yum madu makha gi floor adudana kitchen living room amadi guest room khaidok tuna laibani mathaki floor adudana ka hum khakli ahan bagi ka dana sanuga langlin gagi oi mathangi ka adudana thajaga ngan thoi gagi solon chilaga thamliba aduna aroi bakani kitchen duda ngan thoi thaja isai taraduna sak thongli somdana chanu amadi langlen su makhoi gi ka duda firo loi sinduna lai langlen chanua ngan thoi hoigi parents si kai de lagi sanuna delhi da business tawraga laibani piklingai degi ngan thoi di moigi parents ka laiminar ka banida mana class 1 karak padaginya adum mabuk hoida thanam laga delhi da lai khrabani makhoi gi parents sing do ado mangonda di kem da wal handingo marak ta budi lakpani mana class 10 karak padwaida mabuk su laikidri adudagi dingan thoisu yum mamada amuk hong mathanda dum laibani ai khoi ma hoi adai thaja hoigi pabum hoina nya ma siamna maramui gyan tai haidana nya luna tawbani madumak na suni thaja hoi sanu hoigi parents na mafam sida nupi khak yum masida laigi haibada yare iba ngan thoigi maning thungjana ba hotna bada thaja kadom dagi no khangdi phal launa makhoi mamang de lepsilak laga mazai be ma sak habiru la o nanai no bi ai khoina nya thijaram labani inkhadi hauraro sanuna yare be ma drama koi noina tawradana fet launa pai thok tuna sat khilang len thajana kaino sina maram irei leitena pairaga sat khrisina omagi masing khangli tuninang ado kai injang thongamge haidokpa yade uraga khangani ahawbani adudang khangchelo ngan thoi thaja sanu piksak piklingai digi loina raklaba marup ngan thoi gi mama mapa na thabak sangdabagi ngan thoi bu mabuk hoida thamlami aduna su ngan thoi mabuk hoida amuk sanu hoida amuk thaja hoida amuk lai tawduna saurpan thaja amadi sanu gi mama mapa na su ngan thoi bu macha oina khal langlendi ngan thoi hoiga panba koidri college tamina badagi marup ahungi marakta mahak su yauduna makhoi marup mari se haina ba hauki college ki atopa chhatra singna hausikti sahi taruk pharakli langlen ga makhoi ga loina rakpasi aduna amaga gi marakta thajadaba amadi aroi pawari leiti ahingi matamni thaja tumlam badagi makeup thoraklami mahag lay thorakpada ngan thoi di manakta tumlamdri thajana kadai sat khrabasat no ahing sida thaja makhada kum tharaktuna
ꯂꯩꯔꯤꯕ ꯀꯥꯁꯤꯡꯗꯨ ꯆꯪꯗꯅ ꯉꯥꯟꯊꯣꯏꯕꯨ ꯊꯤꯔꯤ. ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡꯂꯨꯔꯒꯦ ꯈꯟꯅ ꯆꯠꯈꯤꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯤꯚꯤ ꯊꯝꯂꯤꯕ ꯀꯥꯗꯣꯝꯗꯒꯤ ꯇꯥꯔꯛꯂꯝꯃꯤ. ꯉꯥꯡꯅꯔꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯇꯥꯗꯦ. ꯉꯔꯪ ꯉꯔꯪ ꯆꯤꯟꯕꯥꯜ ꯆꯤꯛꯁꯤꯟꯅꯔꯒ ꯉꯥꯡꯅꯕꯒꯨꯝꯅꯁꯨ ꯇꯧꯔꯤ ꯃꯈꯣꯜꯗꯣ. ꯊꯥꯖ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯀꯤꯖꯅ ꯃꯈꯣꯡꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ. ꯁꯣꯐꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯁꯝ ꯑꯁꯥꯡꯕꯗꯨꯅ ꯃꯃꯥꯏꯗꯨꯕꯨ ꯀꯨꯞꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯄꯨꯜꯂꯞ ꯇꯥꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯉꯥꯡꯂꯤ. ꯊꯥꯖ ꯑꯀꯤꯕꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯃꯅꯥꯛꯇꯨ ꯌꯧꯔꯛꯂꯕ ꯀꯥꯟꯗꯗ ꯃꯔꯣꯜ ꯃꯔꯤ ꯈꯪꯗꯕ ꯈꯣꯟꯖꯦꯜꯗꯣ ꯃꯌꯦꯛ ꯁꯨꯝ ꯁꯦꯡꯂꯛꯂꯝꯃꯤ. ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ. ꯀꯅꯥꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ. ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ. ꯊꯥꯖ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨꯅ ꯐꯠ ꯂꯥꯎꯅ ꯊꯝꯃꯤ. ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯊꯥꯖꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯏ. ꯑꯗꯨꯕꯨ ꯉꯥꯡꯂꯤꯕꯗꯨꯗꯤ ꯇꯣꯛꯇꯦ. ꯅꯨꯄꯤꯗꯨ ꯉꯥꯟꯊꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯊꯥꯖ. ꯈꯪꯍꯧꯗꯦ ꯊꯥꯖ ꯉꯥꯟꯊꯣꯏꯒꯤ ꯃꯅꯪꯒꯟꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ. ꯈꯪꯕꯨ ꯈꯪꯏꯅꯦꯍꯦ. ꯚꯨꯠꯀ ꯃꯥꯜꯂꯨꯔꯦ ꯑꯩꯗꯤ. ꯑꯗꯨꯒ ꯅꯪ ꯑꯣꯏꯔꯦ. ꯅꯪꯒꯤ ꯃꯪꯗ ꯆꯠꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯕ ꯑꯣꯏꯔꯦ. ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ. ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ. ꯊꯥꯖꯁꯨ ꯈꯣꯡꯊꯥꯡꯗꯣ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ. ꯃꯅꯤꯡꯗ ꯉꯥꯟꯊꯣꯏꯁꯨ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯟꯅꯔꯛꯂꯤ. ꯊꯥꯖ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯏꯈꯪ ꯈꯪꯅ ꯂꯧꯔꯛꯏ. ꯀꯩꯅꯣ ꯅꯪꯗꯤ? ꯁꯤꯗ ꯑꯩꯒ ꯍꯧꯖꯤꯛꯇ ꯆꯪꯃꯤꯟꯅꯔꯛꯄꯗꯥꯏꯅ. ꯉꯥꯟꯊꯣꯏ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯕꯥꯠꯔꯨꯝꯗꯩ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ. ꯅꯪꯗꯤ ꯂꯩꯔꯝꯗꯦ. ꯃꯈꯥ ꯀꯨꯝꯊꯈꯤꯕ ꯃꯥꯜꯂꯦ ꯈꯟꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯃꯤ. ꯅꯪꯅ ꯂꯥꯎꯔꯛꯄꯗꯨꯗ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯅꯤ ꯀꯩꯅꯣ. ꯊꯥꯖ ꯏꯉꯥꯎ ꯉꯥꯎꯅ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡ, ꯉꯥꯟꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡ. ꯀꯩꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯠꯇꯦꯗ. ꯑꯁ ꯈꯪꯗ꯭ꯔꯦꯗ. ꯉꯥꯟꯊꯣꯏꯅ ꯌꯥꯔꯦ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ. ꯍꯌꯦꯡ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ. ꯊꯦꯡꯅ ꯍꯧꯒꯠꯄ ꯌꯥꯔꯣꯏ. ꯊꯥꯖꯁꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜꯗꯨ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯃꯥꯟꯅꯕꯤ ꯃꯔꯤ ꯑꯗꯨꯁꯨ ꯀꯣꯏꯕ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯤ. ꯁꯅꯨꯅ ꯅꯣꯏ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯣꯀꯣ. ꯑꯩ ꯃꯄꯥꯜꯗ ꯉꯥꯏꯔꯝꯃꯒꯦ. ꯊꯥꯖ ꯁꯅꯨꯕꯨ ꯂꯛꯅꯔꯛꯏ. ꯃꯤꯗꯤ ꯃꯋꯥ ꯂꯩꯕ ꯀꯥꯏꯁꯤ ꯌꯥꯗꯦꯀꯣ. ꯂꯣꯏꯁꯤꯟꯕꯗ ꯄꯨꯡ 7 ꯆꯪꯕ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯉꯁꯤꯗꯤ ꯄꯨꯡꯈꯥꯏ ꯐꯥꯎ ꯐꯥꯗꯅ ꯂꯣꯏꯈ꯭ꯔꯦꯕ ꯍꯥ. ꯀꯜꯂꯤꯗꯀꯣ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯁꯦ. ꯌꯥꯔꯦꯍꯦ, ꯍꯦꯟꯖꯦꯜꯂꯅꯨ ꯅꯪꯁꯨ. ꯈꯔ ꯈꯥꯏꯔꯗꯤ ꯌꯥꯔꯦ. ꯁꯠ ꯇꯧꯔꯣ, ꯊꯦꯡꯉꯅꯤꯌꯦ. ꯁꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯨꯔꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯉꯥꯏꯕ ꯋꯥꯕ꯭ꯔꯣ? ꯋꯥꯗꯦꯗ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯕꯨ ꯀꯩꯅꯣ. ꯑꯗꯣ ꯀꯣꯏꯕ ꯆꯠꯂꯨꯗꯣꯏꯅꯤ. ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯩꯀꯣꯜ ꯑꯃ ꯂꯩ. ꯑꯗꯨꯗ ꯆꯠꯂꯁꯤ ꯉꯁꯤꯗꯤ. ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯐꯝꯗꯣ? ꯈꯨꯜꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯅꯤ. ꯑꯆꯧꯕ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯏꯁꯤꯡ ꯆꯥꯏꯊꯔꯛꯇꯣꯏꯕ. ꯑꯗꯨꯒꯅꯦ, ꯂꯝꯕꯤꯗꯨꯁꯨ ꯏꯁꯤꯡ ꯉꯥꯛꯇ ꯆꯦꯟꯗꯣꯏꯅꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯁꯨ ꯏꯁꯤꯡ ꯉꯥꯛꯇ ꯑꯣꯏ ꯍꯥꯏꯗꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯩꯀꯣꯜ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕꯅꯤ. ꯑꯌꯥ, ꯌꯦꯡꯅꯤꯡꯉꯦ ꯑꯗꯨꯗꯤ. ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ. ꯃꯐꯝꯗꯨ ꯌꯧꯔꯒꯅꯦ ꯈꯪꯉꯅꯤ ꯀꯌꯥꯝ ꯐꯖꯒꯦ ꯐꯖꯗꯦ ꯍꯥꯏꯕꯗꯣ. ꯉꯥꯟꯊꯣꯏ ꯃꯅꯤꯡꯗꯒꯤ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯗꯥ ꯁꯨꯔꯁ. ꯑꯥꯗ ꯑꯣꯏꯅ ꯇꯧꯔꯣ ꯔꯣꯃꯥꯟꯁꯇꯣ. ꯁꯅꯨꯅ ꯑꯁ ꯉꯥꯟꯊꯣꯏ, ꯇꯜꯂꯤꯉꯣ ꯅꯪ ꯁꯤꯗꯤ. ꯏꯁ ꯏꯀꯥꯏꯔꯤꯁꯤꯗꯤ. ꯌꯥꯝ ꯄꯛꯇ꯭ꯔꯦ ꯅꯣꯏ. ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯂꯥꯡꯂꯦꯟꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯊꯥꯖ ꯄꯩꯊꯣꯛꯂꯒ ꯆꯠꯂꯁꯤ ꯉꯥꯟꯊꯣꯏ, ꯀꯥꯈꯠꯂꯣ. ꯁꯛꯇꯥꯁꯤꯒ ꯀꯥꯐꯥꯠꯂꯤꯁꯤꯒ ꯃꯥꯗꯤ ꯌꯥꯝꯅ ꯄꯛꯄꯅꯤꯅ. ꯌꯥꯔꯦ ꯂꯥꯛꯑꯣ. ꯂꯥꯡꯂꯦꯟꯒ ꯊꯥꯖꯒ ꯎꯅꯕ ꯌꯥꯗꯦ, ꯍꯦꯛꯇ ꯈꯠꯅꯩ. ꯂꯥꯡꯂꯦꯟꯅ ꯃꯔꯣꯜ ꯑꯃ ꯑꯇꯣꯞꯄ ꯗꯨꯅꯤꯌꯥ ꯑꯃꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ. ꯃꯊꯟꯇ ꯏꯒꯣ ꯑꯃꯗ ꯍꯤꯡꯖꯕ ꯃꯤ. ꯂꯥꯡꯂꯦꯟꯅ ꯃꯃꯥꯡꯗ ꯐꯝꯖꯟꯈꯤꯕꯅ ꯁꯅꯨ ꯁꯨꯔꯁꯇ ꯄꯩꯊꯣꯛꯇꯨꯅ ꯃꯅꯤꯡꯗ ꯀꯥꯈꯠꯈꯤ. ꯉꯥꯟꯊꯣꯏ ꯁꯅꯨ ꯊꯥꯖ ꯃꯅꯤꯡꯗ ꯄꯨꯟꯅ ꯐꯝꯂꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ.
adubu langlendi akoibadubu yengduna wakhal amada tauri. Suras gari do thauna Mingsel da tariba sanugi sakta madubu nokfet tauduna amuk su yengli. Ngan thoina gari phajana thauda da Suras koiba laklagane hospital do oina koiruni ko. Ngan thoigi wahai duda makhoi pulap noi. Langlen nokpadi lairadana saibu saiselai. Kaino ngan thoya adu wahai dubu haiba yabro gari thauringai kansida soinga ma thukloi haiba su khangde ko. Thajana phagi tawbu yadro nungning da banang nokpidraga loire adu boy khoida onsilagane nang nangnak idubu kaigino langlen do thajida amung ngangi haidana leithorakpani adu bu sanu na makhoi ani bu themli noi ni maktu ko yare khana doi da tawlei haibani adu da Suras moi gi yum sabasa yum amaga yamna lapnai asuk yamna lapna na sari se kaigino lam arema yamna lei moi gi se mi su yam tadab leibak lehau su yamna phai aduna ensang na pi thanaba lam chauna kallaga yum amana kanabagini da Suras ti sigi lamse kamaina khangiba aikhoi sagai gi ise ama mafam sida yum pale hausipudi imphal da hongkalaga leikreda aikhoi maga isi adugana kharaluna loinei imana isi hoida satpada aishu adumak nahanwai yaw adudagi mafam si khangin mafam se kailam haibano kaure lehau khul haibani lamma minga ti kaigino lehau khul kaina tholisibo adudi khanggreda aisu ngai haki matung ising saibi laikol hairiba mafam aduda makhoi su yauraduna leplai kai ku fajano sidia da Suras tiketo sasat ka uro manungde yamna sangningeba nayado hana mukto umjalo thaja haying soidana sangani sano lao tiket ka urusi noi nge hangai ramuko sida tiket kak peloiraduna mahai sangnara ilai kolduda ngan thoi thaja mai kayama romda photo kaplugi haidna chatki chanu amadi Suras akoi badubu yeng nungsi wari kaya kanna sikthanari ani dogi mawongdu yengba ngamdra male langlendo mathanda sathokduna akoi badu video namle photo ka payaba kaplaba matung setlasi haina duna makhoi masing sunarabra iduna yenglakpada langlendi yauramdri sanuna phondom da tokselo hoi togi amarom duna langlen post makhal siamdana selfie tawduna lairingai maning lomdagi langlen fat lawnge laithoi adubu kanamda di lairamdi amuka su kaurei mabu kaurak liba adugi maikaida khongthangdo tap sum sangsali mahakna tawribadu kanagumba mana arapa mafum amadagi yengduna laibagumna su tawri langlen kol lakpagi makholadudha khangi sanu kaidorage hallasi hairo lao aikhoi geta laire tung hanna yenglamduna sakhi langle mana sathibadu mamit khana yenghauna leihobagumna masadi ithillamadi fauraklam amuk tangdi laithokduna yenglami langle adubu karimada khandana chathi mamanari mari adu asoyapa mayama macha sili sak thonglaroi si haina duna magi mathau tawnari hajadi horen ahingda ising thangninglaklavadi khanna bottle de ising hanchinuna lairingai ngarangi adugumna ni ani khanabagi ngarang ngangbagi makholama living room lomdagi taraklami haja tarakliba khonjel dugi maikai romda changlaklami tv du suma thanda tharaklami haja pakatna sensingi haidani hek tawbaga masakti uda haja bu makhong paiduna laktana kasil lomda singsinki haja yamna kina kapladuna ima kanano ai sigise thado mathakta lehauba mamanabi ahumadu yamna pakatna sentharai thaja tv table ladugi nakal kachilamada masadu topakta sinduna kappaga lairami nganthoi thaja bu hugat piduna kayorage thaja kapidia kanano khangde saudaba amana aibu khong paiduna singini wahaido tabada makhoi marimak akoibadu koirei laiduna yengi kana su laidina sidadia kanana kai maram laidana nangbu singdorige wathi warem yang ngangno
Thaja Langlen yu hai the sound. Nangonda to omadi khangdabani. Sanu Thaja bu tap thabiraga. Nangbunga sai but film yengu daina. Thaja do yengui haiba mata gumna makok to nomi. Nati, sidi asengba thokpani. But film adu yengu bagi nateba. Namita serantoran ubo iramni ye. Sidadi kemta sulaiti. Kashu oiramoishe. Pakat kano. Taptharo tumura silao. Sanu amadi ngan thoi mata Thaja bu themsin biduna mathakta kakatki. Makhadana Langlen phaklang da thiliba layek aduda munna second manga taruk muk yengduna lai. Sanu na kaurakliba du taraduna Langlen su tomba changki. Mahang na satkibadu kanagumba mana munna yengduna laihawbagumna Langlen gi masadi ithillamadi adum phawi. Adubu Langlen mamanabi singadudadi ki khragani khanduna wahai ama phawbo kangthokti. Langlen wahai ama phawba haidabana matungda kari oirakani haibadi maru marido kari mata khangsaba nati. Yung madugi kari wari laibasan. Thajada ngasi thokliba thawdok asi thawai nattana asama mi ama hektana tawba ngamgadaba nati. Mathangi numittani. Kari thokani haiba kanana khangba ngambagini. Numit adudagi karigumba ahenba thoidoknadi tawrakhidri. Mata maridusu suraska loinaduna laihau khulladugi thungnanaba hek tamak koitharagi khallabra khangdi. Nungti khudingi hek koiba chali. Nongma numit amadi suraska punna ahawba thongduna sak sanaba loiraba kan thaba ingkhang loi silamlaba matungda tumnanaba magi kaada sangnaki. Sanu surasbu thonggal fawba thingdokluraba matungda thonglon silamduna changai. Mathakti he kakhatkige tawbaga saksang lomdagi glass ama taaduna kaikhibagi makhol ama taraki. Sanu saksangda sanglaktuna yengbadadi glass ama fawba taramdi. Kaino hausikta natrane glass taakibagi makhol tarakibaduba. Shumna lairingai besindagi isingdo matannata tiapto laithok seraktuna tarai. Khangprik he khangi sanu. Sangsinduna fat launa tiap tubu laisili. Songkhalak liba mihulla dubu fat haringai mahaki maning lomda masha lantuna mamiya mafat chatki. Sanu bab oi hogda Langlen haiduna kautokloi. Adubu maningda di kanamata lairamde. Kanano khangning bana sanu guest room lairiba maikaya domda tapna makhol thokandabi khong thangduna lagli. Haudong a movie ama mamang da lanti. Sanu ikhang khang na maning hali. Khangi haudong ni kaina masing karakter hatokani ko. Haudong guloy na. Sanu wahai karado haiduna magi kada sangatlam. Langlen din nungay na tumduna layami. Sanu tenga kiba haudok mayam do kalaraduna adum tumtaki. Nga sidi makway ni yung maduda layba sayo lani pasilak. Sanu Thaja madi Langlen mapanda thariba siyarduda famladuna wari sanari. Sanuna Thaja mafamse kainoma itaw tawdro. Aidi sungki khalaibo. Ay su khalini. Nung sinungsasisu ay koy na koiba setlubo mafamsing aduga manadi. Aidi yumdabu haninglabani. Ngantoy da hayra dina nung ay kiroy kanbagi haibang amdraba. Langlena nangidudi mabuk fatabay wani. Nang nahankragan namanabi ay koy na kudong tiba tahuro sinina ay dumay na kaida haikragan. Ay na haibadi noy di Thaja dia. Nang ninya nabuk fatri dia. Mina wama haibasu fatana hekta khali. Nang di laway no pini niya. Kariya ay bo laway no pini kaina nang dia. Wahay do haiba loy ba nang dri. Sanu na marag talaga. Yari Langlen Thaja ay koy manabi ngaktani. Adumay na hainagano hayeng kaidi. Sanu ngarangi thawdok pumnamak Langlen ka Thaja ka datamli. Thaja su Sanu da mabu makhong payo na singkiba madi ahanba yumsida lagpa numittuda thokiba ngan thoygi thawdok tu su tamli. Langlen anidogi wari do munnata. Amaromda ngan thoy na kamdawi. Yumduda layriba ka khudimag kamera amamang khilli. Makoygi tumpham ka dudang dikhilamti. Thaja ngan thoy bu kau du na sangli. Ngan thoy kaidorino nang na lao
ꯑꯩꯈꯣꯏꯅ ꯃꯄꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯪꯅ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯦ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤ ꯍꯥꯏꯗꯨꯅ ꯃꯇꯥꯔꯣꯏ ꯃꯔꯤꯗꯨ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡꯗꯣ ꯑꯃꯨꯛ ꯁꯨꯔꯝꯃꯤ ꯃꯇꯝ ꯃꯥꯁꯨ ꯊꯤꯡꯗꯨꯅ ꯊꯝꯕ ꯌꯥꯗꯕꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯂꯥꯡꯂꯦꯟ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯆꯤꯡꯊꯈꯤ ꯆꯤꯡꯊꯣꯛꯈꯤꯕ ꯐꯩꯖꯨꯞ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯤꯡꯈꯠꯂꯤ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠ ꯆꯤꯡꯊ ꯁꯥꯟꯅꯔꯤ ꯃꯁꯥꯅ ꯇꯧꯖꯔꯤꯕꯗꯨ ꯀꯔꯤꯃꯇ ꯈꯪꯖꯕ ꯅꯠꯇꯦ ꯐꯩꯖꯨꯞꯇꯨ ꯇꯞꯅ ꯆꯤꯡꯊꯔꯝꯕꯗꯒꯤ ꯁꯞꯇ꯭ꯔ ꯑꯃꯗ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯆꯤꯡꯊꯈꯤ ꯂꯥꯡꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯏ ꯐꯩꯖꯨꯞꯇꯨ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯀꯣꯝꯊꯥꯗꯨꯅ ꯐꯩꯖꯨꯞꯇꯨꯕꯨ ꯈꯨꯟꯀꯠꯂꯒ ꯐꯃꯨꯡꯗ ꯊꯝꯃꯤ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ ꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗ ꯑꯃꯨꯕ ꯃꯩꯈꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯣꯏꯅꯁꯨ ꯇꯧꯕ ꯑꯃꯈꯛ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟ ꯉꯛꯅ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯅꯨꯄꯤꯗꯨ ꯒꯝ ꯃꯈꯥꯗ ꯆꯦꯟꯊꯈꯤ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯂꯥꯡꯂꯦꯟ ꯅꯨꯄꯤꯗꯨ ꯇꯥꯟꯅꯔꯛꯄꯗ ꯈꯪꯍꯧꯗꯦ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯃꯆꯥꯗꯨ ꯌꯧꯔꯒ ꯂꯩꯔꯝꯂꯦ ꯂꯥꯡꯂꯦꯟꯗꯨ ꯅꯨꯄꯤꯗꯨ ꯂꯥꯡꯂꯦꯟꯗ ꯃꯅꯤꯡ ꯑꯣꯟꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨꯅ ꯐꯠ ꯂꯥꯎꯅ ꯊꯝꯃꯤ ꯇꯞꯅ ꯅꯨꯄꯤꯗꯨ ꯂꯩꯊꯣꯔꯛꯂꯦ ꯂꯥꯡꯂꯦꯟ ꯀꯤꯖꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯂꯥꯎꯖꯕꯒꯤ ꯋꯥꯅꯤ ꯃꯈꯣꯜꯗꯨꯗꯤ ꯂꯣꯏꯅ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯃꯈꯣꯟ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯄꯨꯝꯅꯃꯛ ꯏ ꯉꯥꯛꯇ ꯊꯣꯛꯇꯨꯅ ꯂꯧꯁꯤꯟꯐꯝ ꯈꯪꯂꯝꯗꯦ ꯁꯦꯟꯀꯤ ꯇꯧꯏ ꯂꯥꯡꯂꯦꯟ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯃꯈꯣꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯑꯩꯕꯨ ꯀꯤꯒꯅꯨ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯃꯇ ꯇꯧꯔꯣꯏ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯗ ꯃꯤꯁꯛ ꯑꯃꯗ ꯊꯦꯡꯖꯜꯂꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯃꯤꯁꯛ ꯑꯗꯨꯗ ꯀꯣꯟꯁꯜꯂꯤ ꯂꯥꯡꯂꯦꯟ ꯇꯥꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯁꯅꯨ ꯄꯥꯈꯠꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯒ ꯅꯁꯥꯗꯨ ꯊꯛ ꯅꯤꯛꯂꯛꯂꯤꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ꯭ꯔꯣ ꯅꯪꯕꯣ ꯇꯧꯗꯦꯗ ꯉꯁꯤꯗꯤ ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯕ ꯑꯗꯨꯅꯅꯤ ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ ꯅꯪ ꯉꯥꯏꯍꯥꯛ ꯇꯨꯝꯍꯧꯒꯦꯁꯨ ꯇꯨꯝꯍꯧꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀꯨꯝꯊꯔꯛꯂꯒꯦ ꯁꯅꯨꯁꯨ ꯍꯣꯏ ꯍꯩꯔꯝꯗꯨꯅ ꯆꯠꯈꯤ ꯃꯈꯥꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕꯁꯤꯅ ꯁꯤꯔꯕꯖꯥꯠꯂꯣ ꯊꯥꯖ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯐꯠꯇꯤꯌꯦ ꯁꯅꯨ ꯂꯥꯡꯂꯦꯟ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯈꯣ ꯍꯥꯏꯔꯝꯕꯅꯤ ꯃꯇꯥꯡ ꯆꯥꯅ ꯂꯥꯡꯂꯦꯟꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕꯗꯨ ꯆꯨꯝꯈ꯭ꯔꯦꯗ ꯂꯥꯡꯂꯦꯟ ꯊꯥꯖꯗꯒꯤ ꯄꯩꯊꯣꯛꯇꯨꯅ ꯂꯩꯊꯣꯔꯛꯄꯗ ꯉꯥꯟꯊꯣꯏꯗ ꯍꯦꯛ ꯃꯤꯠꯐꯝ ꯇꯥꯏ ꯈꯪꯍꯧꯗꯦ ꯉꯥꯟꯊꯣꯏꯒꯤ ꯃꯁꯛꯇꯨ ꯉꯔꯥꯡ ꯃꯃꯥꯡꯗ ꯎꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯔꯛꯂꯤ ꯀꯤꯖꯅ ꯃꯅꯤꯡ ꯍꯟꯕꯗ ꯃꯈꯣꯡ ꯂꯩꯊꯦꯛꯇꯨꯅ ꯑꯃꯨꯛ ꯇꯨꯁꯜꯂꯤ ꯆꯅꯨ ꯆꯦꯟꯁꯤꯟꯗꯨꯅ ꯍꯨꯒꯠꯄꯤꯔꯤ ꯂꯥꯡꯂꯦꯟꯗꯤ ꯉꯥꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯊꯥꯖꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯚꯨꯠ ꯅꯠꯇꯤꯌꯦ ꯉꯥꯟꯊꯣꯏꯅꯦ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏ ꯂꯥꯡꯂꯦꯟ ꯀꯔꯤꯃꯗ ꯈꯨꯝꯂꯝꯗꯈꯩ ꯃꯊꯛꯇ ꯑꯃꯨꯛ ꯆꯦꯟꯈꯠꯈꯤ ꯅꯨꯃꯤꯠꯇꯨꯃ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯈꯤꯗ꯭ꯔꯦ ꯊꯥꯖ ꯆꯅꯨ ꯃꯊꯥ ꯁꯥꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯥꯟꯅꯔꯤ ꯉꯥꯟꯊꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯅ ꯉꯔꯥꯡ ꯃꯉꯣꯟꯗꯁꯨ ꯊꯣꯛꯂꯝꯕ ꯌꯥꯏ ꯋꯥꯔꯤꯁꯦ ꯐꯖꯅ ꯉꯥꯟꯊꯣꯏꯒ ꯇꯥꯟꯅꯕꯅ ꯐꯠꯇ꯭ꯔꯣ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯑꯗꯨ ꯉꯥꯟꯊꯣꯏꯗ ꯍꯥꯏꯔꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯋꯥꯁꯦ ꯀꯩꯁꯨ ꯊꯥꯖꯔꯣꯏ ꯃꯥꯅꯗꯤ ꯂꯥꯡꯂꯦꯟꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯔꯗꯤ ꯃꯊꯪ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦꯅ ꯑꯩꯈꯣꯏ ꯁꯤꯔꯁꯤ ꯍꯥꯏꯔꯤꯔꯣ ꯀꯩꯗꯧꯕꯩ ꯁꯤꯗꯧꯔꯤꯒꯦ ꯀꯩꯅꯣ ꯊꯣꯛꯏꯁꯦ ꯈꯪꯉꯕꯅ ꯁꯤꯕ ꯑꯩ ꯈꯪꯉꯤ ꯇꯝꯅꯔꯤꯅꯤ ꯚꯨꯠꯀꯤ ꯋꯥꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯏꯗꯣ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯇꯝꯅꯕꯁꯦ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯍꯧꯕꯅ ꯐꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯗꯤ ꯀꯅꯥꯅ ꯀꯟꯕꯤꯅꯤ ꯑꯩꯈꯣꯏꯕꯣ ꯅꯣꯏ ꯅꯨꯄꯥ ꯂꯩꯔꯤꯁꯤꯗꯤ ꯆꯅꯨꯅ ꯇꯥꯅꯤꯡꯗꯦꯍꯦ ꯊꯥꯖ ꯍꯧꯖꯤꯛ ꯐꯥꯒꯤ ꯇꯧꯕ ꯃꯇꯝ ꯅꯠꯇꯦ ꯊꯥꯖ ꯃꯈꯥ ꯇꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯉꯥꯟꯊꯣꯏꯅ ꯃꯔꯛ ꯊꯠꯆꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩꯗꯧꯅꯔꯒꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯉꯥꯟꯊꯣꯏꯗ ꯇꯝꯃꯤ ꯋꯥꯔꯤꯗꯣ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯟꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯉꯥꯟꯊꯣꯏ ꯀꯥꯏꯗꯒꯤ ꯚꯨꯠꯅꯣ
ꯇꯥꯅꯤꯡꯗꯕ ꯋꯥꯍꯩ ꯌꯥꯝꯅ ꯉꯥꯡꯉꯤ ꯅꯣꯏꯁꯤꯗꯤ ꯊꯥꯖꯕꯨꯗꯤ ꯐꯔꯦꯅꯦ ꯁꯅꯨ ꯅꯪꯅ ꯀꯥꯏꯗꯒꯤ ꯁꯤꯒꯨꯝꯕ ꯋꯥꯊꯤꯁꯤꯗ ꯌꯥꯎꯔꯝꯃꯤꯕ ꯋꯥꯊꯤ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯊꯥꯖꯧ ꯅꯣꯏ ꯊꯥꯖꯗꯕ ꯅꯠꯇꯤꯌꯦ ꯚꯨꯠ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯊꯥꯖꯗꯕ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯊꯥꯖꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯑꯗꯨꯅ ꯚꯨꯠ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯊꯥꯖꯒꯗꯕꯅꯤ ꯑꯩ ꯊꯥꯖꯔꯦ ꯍꯥꯏꯗꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏꯗꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯒ ꯑꯩꯉꯣꯟꯗꯅ ꯀꯩꯝꯇ ꯇꯧꯔꯛꯇ꯭ꯔꯤꯕꯁꯤꯅ ꯀꯩꯒꯤ ꯅꯣꯏꯕꯨ ꯋꯥꯔꯤ ꯌꯥꯝꯅ ꯇꯥꯗꯥꯏꯅꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯅꯦ ꯂꯥꯏꯕꯨ ꯊꯥꯖꯗꯕ ꯚꯨꯠ ꯂꯩ ꯍꯥꯏꯕ ꯊꯥꯖꯗꯕ ꯃꯤꯗꯅ ꯋꯥꯔꯤꯗꯅ ꯑꯅꯝꯕ ꯇꯝꯅꯩ ꯑꯗꯨꯒ ꯑꯁꯦꯡꯕꯗꯅ ꯊꯥꯖꯗꯕ ꯑꯩꯉꯣꯟꯗ ꯀꯩꯝ ꯇꯧꯔꯛꯇꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯪꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯔꯤꯒ ꯑꯁꯦꯡꯕꯒ ꯔꯤꯌꯦꯂꯤꯇꯤꯒꯗꯤ ꯆꯞ ꯃꯥꯟꯅꯧ ꯍꯥꯏꯕꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯉꯥꯟꯊꯣꯏ ꯌꯥꯔꯦ ꯇꯣꯛꯑꯣꯀꯣ ꯑꯩ ꯀꯣꯛ ꯉꯥꯎꯗꯧꯔꯦ ꯅꯣꯏꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯁꯨ ꯚꯨꯠ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯊꯥꯖꯒꯗꯕ ꯂꯩꯇꯦ ꯇꯣꯛꯄ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯉꯣꯟꯗꯗꯤ ꯀꯩꯝꯇ ꯇꯧꯔꯛꯇꯕꯒꯤ ꯚꯨꯠ ꯂꯩꯇꯦ ꯍꯥꯏꯔꯦꯀꯣ ꯚꯨꯠ ꯂꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯛꯄꯒꯤ ꯚꯨꯠ ꯂꯩꯇ꯭ꯔꯒ ꯀꯩꯒꯤꯗꯃꯛꯇꯅꯣ ꯀꯃꯥꯏꯅ ꯃꯁꯛꯇꯤ ꯑꯃꯠꯇ ꯎꯗ ꯑꯩꯒꯤ ꯈꯣꯡꯁꯤꯕꯨ ꯄꯥꯏꯔꯒ ꯆꯤꯡꯒꯗꯧꯔꯤꯕ ꯈꯨꯝꯃꯣ ꯃꯔꯩ ꯌꯥꯝ ꯇꯧꯗꯥꯏ ꯁꯅꯨꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯒ꯭ꯂꯥꯁ ꯊꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯗꯨꯕꯨ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯏꯁꯥꯗ ꯊꯣꯛꯇ꯭ꯔꯗꯤꯅꯦ ꯀꯩꯝꯇ ꯈꯪꯗꯕꯅꯤ ꯉꯥꯟꯊꯣꯏ ꯍꯣꯏ ꯌꯥꯔꯦ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯐꯧꯔꯣ ꯅꯣꯏ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯚꯨꯠꯇ ꯍꯥꯏ ꯂꯩ ꯋꯥꯔꯤ ꯈꯔ ꯇꯥꯁꯤꯜꯂꯒ ꯑꯁꯦꯡꯕ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯕꯩ ꯇꯥꯏꯞꯇ ꯊꯥꯖ ꯆꯅꯨꯗ ꯌꯦꯡꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯉꯣꯟꯗ ꯍꯥꯏꯔꯁꯨ ꯀꯩꯝ ꯀꯥꯟꯅꯔꯣꯏꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯆꯅꯨ ꯆꯠꯂꯣ ꯂꯥꯡꯂꯦꯟꯗꯣ ꯀꯧꯊꯔꯨꯔꯣꯆꯣ ꯃꯥ ꯌꯥꯗ꯭ꯔꯒꯅꯅꯦ ꯃꯊꯛꯇ ꯑꯣꯏꯅ ꯃꯥꯒꯤ ꯁꯔꯨꯛꯇꯣ ꯄꯨꯈꯠꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯅꯕ ꯇꯧꯗꯅ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥ ꯌꯧꯁꯤꯜꯂꯛꯂꯦ ꯃꯔꯨꯞ ꯃꯔꯤꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤ ꯀꯧꯁꯤꯡ ꯍꯔꯧꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯋꯥꯍꯩꯗꯨ ꯇꯨꯝꯂꯤꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯈꯛꯇꯃꯛ ꯇꯥꯍꯜꯂꯝꯃꯤ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯨ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ ꯃꯍꯥꯛꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯗ ꯉꯔꯥꯡ ꯃꯃꯥꯡꯗ ꯎꯈꯤꯕꯗꯨꯒꯨꯝꯅ ꯑꯃꯨꯕ ꯃꯩꯈꯨꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯅꯨꯄꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯕ ꯃꯈꯣꯡꯗꯤ ꯂꯩꯕꯥꯛꯇ ꯇꯥꯗ ꯑꯍꯥꯡꯕ ꯃꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯩꯁꯨ ꯃꯝꯕ ꯑꯣꯏꯕꯅ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯝꯗꯦ ꯃꯁꯝꯗ ꯂꯣꯏꯅ ꯀꯣꯠꯊꯗꯨꯅ ꯂꯨꯃꯥꯡꯗ ꯏꯁꯥꯡ ꯁꯥꯡꯅ ꯊꯥꯗꯔꯤ ꯅꯨꯄꯤꯗꯨ ꯃꯈꯨꯠ ꯈꯠꯂꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯈꯤ ꯂꯥꯡꯂꯦꯟ ꯆꯅꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯑꯃꯨꯕ ꯃꯩꯈꯣꯏ ꯃꯅꯤꯜꯑꯣꯏ ꯇꯧꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯏꯅꯈꯤ ꯃꯈꯥꯗ ꯁꯨꯝ ꯀꯨꯝꯊꯈꯤꯗꯨꯅ ꯂꯩꯀꯣꯜ ꯂꯩꯔꯤꯕꯗꯣꯝꯗ ꯄꯨꯊꯣꯛꯅꯕ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯃꯅꯤꯡꯗꯒꯤ ꯃꯤꯁꯛ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯈꯤ ꯂꯥꯡꯂꯦꯟ ꯏꯈꯪ ꯈꯪꯅ ꯀꯅꯥꯅꯣ ꯈꯟꯅ ꯂꯩꯊꯣꯔꯛꯏ ꯃꯤꯁꯛꯇꯨ ꯎꯕꯗ ꯉꯛꯅ ꯉꯥꯟꯊꯣꯏ ꯅꯪꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯀꯃꯥꯏꯅ ꯍꯥꯏꯕꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯍꯤꯡꯁꯤꯗ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯅꯪꯗꯤ ꯑꯩꯁꯨ ꯀꯥꯈꯠꯂꯅꯤ ꯏꯁꯤꯡ ꯊꯛꯂꯛꯈꯤꯒꯦ ꯍꯣꯏ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯊꯛꯇ ꯆꯦꯟꯈꯠꯈꯤ ꯉꯥꯟꯊꯣꯏꯁꯨ ꯃꯊꯛ ꯀꯥꯈꯠꯄ ꯍꯧꯕꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯛꯏ ꯃꯆꯦꯜꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂ ꯅꯣꯛꯂꯒ ꯃꯃꯤꯠꯇꯣ ꯐꯩꯅ ꯊꯣꯡꯗꯨꯗ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯌꯦꯜꯂꯛꯂꯕꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯍꯤꯡꯅ ꯐꯪꯕ ꯉꯝꯂꯣꯏ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯉꯥꯟꯊꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯡ ꯃꯌꯥꯗ ꯑꯃꯨꯕ ꯃꯩꯈꯣꯏ ꯀꯩꯑꯣꯏ ꯇꯧꯕꯗꯨ ꯊꯣꯛꯂꯛꯇꯨꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯌꯥꯃꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯁꯤꯗꯤ ꯉꯥꯟꯊꯣꯏ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯅ ꯆꯅꯨꯅ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯍꯜꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗꯅꯤ ꯂꯥꯡꯂꯦꯟꯅ ꯉꯥꯟꯊꯣꯏ ꯅꯪ ꯉꯔꯥꯡ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ꯭ꯔꯥ ꯉꯥꯟꯊꯣꯏꯅ ꯀꯨꯝꯊꯗꯦ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯔꯤꯅꯣꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯥꯡꯂꯦ ꯑꯗꯨꯒ ꯀꯩꯒꯤ ꯅꯣꯏꯒꯤ ꯀꯥ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤꯕ ꯉꯔꯥꯡ ꯑꯍꯤꯡ
Karimata tauramdaba nganthoidu langlengi aroibagi wahaiduda sauduna langlenna faini yenglaklaga sak toki. Thajana nangna kaigin mi khudingma kanaba horise ha masu paithoptuna nganthoigi matung inaki. Langlen mathwai nungaitana sanua mafamse aikhoina khangdaba wari yam leiba male aingonda samil amuk pi aikhoidasu amuk aki khangpire adu nangdi kamaina samil pi haiba khanginu aikhoigi yum thangnaba ipa maiba malai mahaki machani paga aiga mahai tambibani adubu aidi aina su thawai yaudaba aikhoi pabung hoina su yadabaga pungning lupchuladobani adu mafamsida kariguma thauduk amadi thoki haidana isada sumphaw langlengi wahaido nganthoi marumdagi tarami aduna nidana mahakna nangondagi mateng niribasya khangani ngasidi aigi igun khangan bataridana hausikti wakhal tarakli karigi sanu langlen amadi thaja makhoi ahum khaktada akiba piraga nganthoidana karigi pidribano haiba adubu nganthoi karigi damak asuk luna tinariba maruk ahum madubu awaba piba pamliba ngarang ahingda amuba apaiba maikhu adubu ubugumna tawriba madugi manungda kari karamba waribu lairiba natragana hanadagi hauna yum masigi arotba wari laibra numittugi numidangi langlen mapaga video call da bema mafamdubu laiba nungaibrani sabo pabung nungai ado kainomdi itaw tawi kari tawinu ne pabung mafamse lai fataba laiba mali aingonda tattana samil pibagum tawi lai fatabadi mafam khudingi lai kaino as nungdang sida haiba tallena lai fataba haibani aikhoi pabung su khangidun ashomdana kamdauri sanu mamai mamitta thokpa loiraduna bathroom dagi thokige tawbaga besindagi isingdo mathanda tep adu laithok serakduna nahan gi adugumna taraklam sanu karimata khandabi tep adubu muthalli adubu mahakna hausikta muthalamba tep tu amuk laithok serai sanu amukasu tep tu laisali handakti karimata tawkidri sanu sora sangam hondoktuna thokige tawbaga handak mukti hanaga manadana tep ki isingdo yamna ka hina kanna taraklami sanu ki jana tapna besindogi manakta sanglaklami besindagi isingdo yuthakibagi mahutta thankalakpagum tawri ngakna yengduna lairingai khanghaudana mahakpu ising aduda namsilai sanu nanthoknaba kanna hotnasai somdana thajadi butki film mathanta yengduna lairingai magi roomduda laiba wire connect tawa phone duda call laklam thaje khangpre khangi phone do paikhalli call dagi maron mari khangdaba shuru naisinduna wangngli pakhatna thaja phone do hondoki phone do pungsai sai adubu khonjel dudi wangang balepti thaja kaplaga kaino aibo sidorbo tawisibo aine na hana hankrasi haisirabani mana yadri aibu khatpiganu he bot ainu paga amakta koidriye ai sibangam kiro langlen gi mapado somdana ikhang khangna isa tombe langlen nangi na tungda nupa ama leple langlen on thok tani yengi adubu matungda kana amata laiti kainu pabo wathi warem no khito biranu ai ka shuki jede ko nati sa tombe nang pabong na haiba thajo hoksima yomdo thadoktora laklo makha tana leitharabadi afaba khak oiroi langlen pakhatna hit room madugi mapalda thoke tawbada mamangda nganthoi lepselai nang sanu amadi thaja kapladuna langlen amadi nganthoi gi mafamda thokiba khuding makhairi thajana selasi ai leiba ngamaroi aina haidro halasena na hana nang yadaba natro hausikti thajarabro makhoi pakhatpa akibagi sakphamdu ubada khangna nokhala inganthoi kaino ganthoi aikhoina hairi mayamse nang hausi phaw thajadribro aduk yamna usitana noklibadu bukarigino langlena aikhoina hairi mayamse ma thajabanati adudi kai pumnamak mana thokanban pumnamak magi khujil thorang akta nganthoi khubak purok khuraktuna akiba khonjel amada noglaktuna mani pumnamak aina thokanbani aina na khoibo akiba nanganbani
Thangna mikupta yamna sauna langlen do onsinduna. Adubu nangna aigi thaurang sida ayet papiri. Maduna nakhoibu aina lemna kaktaroi. Langlen sanuda surasa kol tawo haiduna sirol tawri. Anthoigi manakta sangsinduna. Nangna pamisi kaino. Kaino asuk kuina pulaklaga. Nangna asumna aikhoida awaba piribasi. Aikhoibu kialaga nangna tongzaba na kari. Thaja langlengi wadu maraktatna. Anthoi, nang aibu nungsidrabro. Nahan kai, sanuga nangga. Aiga punkiba mayamsingdo. Loina makaurabro nangbaw. Pumna minambra. Mamitagi mapi siyentaduna thajabu konchili. Thaja, ay lale, ay. Waido loiba nangdi. Sanuga suraska wari sanaribado taraduna thajabu inthoklam chanugi manakta senchen makhauridabu mietuna usittana noklaga. Aingonda singnabaga susai nang nakan mangambre yengi. Sanu yamna wana nganthoigi makuttu lokthoknaba hotnasi. Thajana thado nganthoi kaino nang tawridubo siba tare chanuse aikoi piksak piklingaidigi pulakpa marupni haiba nang kahorabro. Mamitu imungang singakli yamna sauna aigi mayokta leblakpa amatta liyamna tharoi haikraba maktada sum leblakpa maabu aigi karigi marup oigani. Langlen table da lairiba ising hapal jakto pairaga chensilai. Kanghaudi nganthoigi makukta jak aduna thongkiba. Ngantoi chanubu thadarai gyan mangthuna lepthaki. Sanubu hugat piraga langlenbu thajana yamna sauna inthoki. Nangdi lamakhangda lakpanina aikhoiba nungsiramdaba yai. Adumakna nakuttuna nganthoibu suganba ngamani. Mahak nganthoi nate. Nganthoi oiradi asumna sanuda tawra. Nang kai khangya ha nang kai khangge. Mikup khuding wahi khuding afattaba na ha na mahang tharaga laiba nangna aigi nganthoibu fattaba hayabro. Nang hausik phawba bhap tadri. Masi nganthoi nate. Sanuna anidubu phathabiraga. Thaja yare hausik khanabagi matam latri. Selasi mafam sida kuina pantharabadi kai amuk thoglakani haiba khangti. Saning manoi chatko. Kuina pulaklaba marup ngaktani aikoi. Aduga khudong thiba awaba nanglakanda marup amabu huntoklamduna chatlasi haiba ngamba. Noigi pukseldo ai ngaktaba ngamde sano. Mabu huntoklamasi haiba nati. Aikhoigi thawai hana kannaba honadrabadi mabu karamna kanba ngamdoino. Panganu Thaja aikhoi loinamak mabu nungsi. Afaba sarakanu saning manoi chatlu haireduna. Wai kharado haireduna nganthoigi manakta sangsil. I thokliba mafamdubu fiyamana taithokpiri. Langlen kapladuna. Sanu ai kayam lankrage. Chumi kuina nakhoi loinaraklaga mabu aina suanbadi phatte. Adubu aidi nang kannanaba hotnabani. Kem khallunu langlen. Masu mata sokpaduda pakhatpagi punghaida hairinida. Yam hena khallurano. Lao da suras laklabra yemurasi. Yam nungaitana thajada yenglamduna thokigi haidana tawbaga thongga mapalomdagi surasna oina hangthorai. Sanu kapladuna surasda koncheli. Kaidorage sanu? Se kapkano. Aingona singna hayo. Kaidorage ba? Sanu langlen thokiba pumnamak suraski mafamda tami. Karimata tawramdana lairamba yummadu yuara habugum thok nomlai. Faklangda naplamba photo sing ado prop tarak ilai maida. Kadaidagi nungsido khangdi thong maram khangduna su siselaki. Nganthoi mamit panglakpadu ubada harauna koncheli. Adubu minung silaita Thajabu nganthoina laktani inthoki. Thaja ngakpa ngamhaudraduna faklangda yaisinduna tusankri. Langlen sensin Thajabu hugatpi. Thaja hagolosi nang saudi saugano. Adubu nganthoise punselaga thamma aikhoigi yaifaba oigani. Sanu amadi surasu Thaja hoigi manakta sangsilai. Nganthoina kamdauri sofaduda irenjina famlaga makhoi maribu yengduna lay. Nakhoi marigi marakta karamba hana hatlo haiba. Langlena nganthoibu phajana phamungda puselaga thamlasi. Ngayaki matong aikhoi pabungsu amaiba mapuraga laklani. Khara thuna tawrasi natrabadi aikhoi nganthoibu kanba ngamoi. Sofa dani ngaidana famduna lairiba nganthoibu makhoi mari sangdana pharaga thamle. Apangba mi ngaktri nakhoi.
ꯑꯩꯒꯤ ꯏꯈꯣꯡꯗ ꯇꯨꯗꯨꯅ ꯊꯋꯥꯏ ꯀꯟꯕꯤꯌꯣ ꯍꯥꯏꯒꯗꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯨꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒꯁꯨ ꯁꯥꯔꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯈꯣꯏꯅ ꯉꯝꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯥꯟꯊꯣꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯍꯥ 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 ꯍꯥꯏꯗꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯤ ꯊꯥꯖ ꯉꯥꯟꯊꯣꯏ ꯐꯥꯔꯝꯕꯗꯨ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯇꯨꯅ ꯈꯨꯔꯨꯈꯨꯗ ꯀꯨꯜꯂꯒ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯌꯣ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯇꯥꯡꯗꯨꯗ ꯐꯔꯛ ꯑꯃꯨꯛ ꯐꯨꯖꯤꯜꯂꯛꯏ ꯊꯥꯖꯗꯣ ꯂꯥꯡꯂꯦꯟ ꯊꯥꯖꯕꯨ ꯆꯤꯡꯈꯠꯂꯒ ꯊꯥꯖ ꯃꯍꯥꯛꯁꯤ ꯉꯥꯟꯊꯣꯏ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯍꯧꯒꯠꯂꯣ ꯅꯈꯣꯏ ꯄꯨꯟꯅ ꯐꯃꯨꯡꯗ ꯃꯍꯥꯛꯄꯨ ꯊꯥꯡꯁꯤꯜꯂꯣ ꯑꯩ ꯊꯧꯔꯤ ꯊꯤꯔꯛꯈꯤꯒꯦ ꯊꯧꯔꯤ ꯄꯨꯔꯛꯇꯨꯅ ꯉꯥꯟꯊꯣꯏꯕꯨ ꯃꯈꯣꯏ ꯃꯔꯤ ꯆꯪꯅ ꯄꯨꯟꯁꯜꯂꯤ ꯅꯥꯟꯊꯣꯔꯛꯅꯕꯗꯤ ꯍꯣꯠꯅꯩ ꯉꯥꯟꯊꯣꯏ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯝꯈꯤꯔꯝꯃꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯗꯨ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯕꯗ ꯆꯍꯤ 24-25 ꯃꯨꯛꯀꯤ ꯃꯤꯁꯛꯇꯤ ꯃꯥꯜꯂꯤ ꯊꯥꯖꯅ ꯄꯥꯕꯨꯡ ꯀꯩꯅꯣ ꯃꯥꯏꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯒ ꯀꯗꯥꯏꯗꯒꯤ ꯋꯥꯏꯔꯛꯄ ꯍꯦꯔꯣꯅꯣ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ ꯊꯥꯖ ꯑꯃꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯄꯥꯜ ꯊꯣꯛꯂꯛꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯥꯏꯕꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥꯆꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯄꯥꯈꯪꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯕꯨꯡ ꯅꯪ ꯑꯃꯥꯏꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯣ ꯊꯥꯖ ꯆꯅꯨꯗ ꯆꯤꯔꯣꯜ ꯇꯧꯏ ꯀꯩꯅꯣ ꯂꯥꯡꯂꯦꯟꯁꯤ ꯀꯞꯄ ꯍꯩꯕ꯭ꯔꯣ ꯆꯅꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯤ ꯊꯥꯖꯗ ꯁꯅꯥ ꯆꯥꯎꯕꯅ ꯌꯥꯔꯦ ꯏꯆꯥ ꯇꯣꯝꯕꯤ ꯁꯤꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯆꯥ ꯉꯥꯟꯊꯣꯏꯗꯣ ꯀꯗꯥꯏꯗ ꯂꯩ ꯒꯦꯁ ꯔꯨꯝꯒꯤ ꯐꯃꯨꯡꯗ ꯄꯨꯜꯂꯒ ꯊꯝꯃꯤꯌꯦ ꯄꯥꯕꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ 이봉아 ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯅꯨꯅ ꯂꯥꯡꯂꯦꯟ ꯀꯩ ꯃꯃꯤꯡ ꯀꯧꯒꯤ ꯑꯃꯥꯏꯕ ꯄꯥꯈꯪꯁꯤꯕꯣ ꯋꯤꯜꯁꯟ ꯀꯧꯕꯅꯤ ꯋꯤꯜꯁꯟ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯂꯥꯏꯌꯦꯛꯇꯨꯗ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯉꯥꯟꯊꯣꯏ ꯃꯥꯏꯕꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯃꯤꯠꯇꯨ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯊꯠꯂꯛꯇꯨꯅ ꯋꯤꯜꯁꯟꯗ ꯈꯥꯅ ꯌꯦꯡꯉꯛꯏ ꯆꯪꯉꯛꯀꯅꯨ ꯅꯪ ꯆꯪꯉꯛꯀꯅꯨ ꯅꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯋꯤꯜꯁꯟ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯉꯥꯟꯊꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯅꯥꯟꯊꯕꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯂꯥꯟꯖꯗꯕ ꯃꯤꯁꯛꯇ ꯑꯋꯥꯕ ꯄꯤꯒꯦ ꯈꯜꯂꯤꯕꯅꯣ ꯃꯗꯨꯗꯒꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏꯗꯨ ꯃꯔꯣꯜ ꯂꯣꯜꯂꯛꯂꯤ ꯑꯩꯒꯤ ꯃꯤꯡ ꯖꯦꯀꯣꯕ ꯀꯧꯏ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯅ ꯑꯩꯕꯨ ꯍꯥꯠꯄꯅꯤ ꯑꯩ ꯅꯨꯄꯤ ꯍꯥꯏꯕꯁꯤꯡꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯊꯋꯥꯏ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯗꯦ ꯅꯪꯕꯨ ꯂꯩꯔꯩꯕꯥꯛꯇ ꯇꯤꯟꯅꯕ ꯑꯩ ꯁꯦꯝꯈꯤ ꯅꯠꯇꯦ ꯅꯠꯇꯦ ꯑꯩ ꯂꯃꯟ ꯈꯨꯝꯗꯅ ꯆꯠꯄ ꯉꯝꯃꯣꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯥꯡꯂꯦꯟ ꯉꯥꯟꯊꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯔꯛꯇꯨꯗ ꯊꯥꯖꯅ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨ ꯑꯩꯗꯤ ꯉꯥꯟꯊꯣꯏꯁꯦ ꯄꯣꯖꯦꯁ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯉꯥꯡꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯂꯥꯡꯂꯦꯟ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯌꯥꯝ ꯁꯥꯎꯅ ꯆꯥꯗꯕ ꯃꯈꯩ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯤ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯂꯤ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯡꯂꯦꯟꯗ ꯂꯣꯏꯅꯃꯛ ꯃꯤꯠꯐꯝ ꯊꯝꯃꯛꯏ ꯂꯥꯡꯂꯦꯟ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯊꯥꯖꯕꯨ ꯏꯟꯊꯣꯛꯂꯝ ꯉꯥꯟꯊꯣꯏꯕꯨ ꯄꯨꯜꯂꯤꯕ ꯐꯃꯨꯡꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯃꯈꯧꯔꯤ ꯀꯟꯅ ꯃꯦꯠꯂꯤ ꯉꯥꯟꯊꯣꯏ ꯀꯔꯦꯝꯅꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯏ ꯋꯤꯜꯁꯟ ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯊꯣꯛꯂꯤ ꯂꯥꯡꯂꯦꯟ ꯀꯞꯂꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯄꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯂꯃꯟ ꯏꯁꯥꯅ ꯈꯨꯝꯖꯕꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩ ꯂꯥꯡꯂꯦꯟꯕꯨ ꯃꯊꯪꯒꯤ ꯀꯥꯗ ꯐꯖꯅ ꯐꯝꯍꯜꯂꯗꯨꯅ ꯋꯥ ꯍꯪꯂꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯂꯝꯃꯤ ꯖꯦꯀꯣꯕ ꯑꯃꯗꯤ ꯂꯩꯔꯤꯛ ꯂꯩꯍꯥꯎ ꯈꯨꯜꯗ ꯌꯨꯝ ꯑꯁꯤꯕꯨ ꯂꯩꯈꯤ ꯂꯩꯔꯤꯛ ꯏꯆꯝ ꯆꯝꯖꯩ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯁꯨ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯒꯤ ꯁꯛ ꯈꯪꯅꯔꯛꯇꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯊꯕꯛ ꯑꯃꯃꯝ ꯇꯧꯖꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯛ ꯑꯣꯔꯐꯥꯟ ꯍꯣꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯅꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯑꯣꯏꯖꯈꯤ ꯖꯦꯀꯣꯕꯅ ꯕꯥꯔ ꯑꯃꯗ ꯗ꯭ꯔꯃꯔꯒꯤ ꯊꯕꯛ ꯇꯧꯔꯤ ꯌꯨꯝꯗꯨꯗ ꯂꯩꯕ ꯂꯥꯛꯈꯤꯕ ꯊꯥ 2ꯃꯨꯛ ꯁꯨꯖꯜꯂꯛꯂꯤ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯈꯤ ꯂꯥꯏꯔꯤꯛꯄꯨ ꯅꯨꯡꯁꯤꯕ ꯍꯟꯊꯔꯛꯄꯒꯤ ꯃꯑꯣꯡ ꯇꯠꯇꯅ ꯃꯐꯝꯗ ꯎꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯀꯨꯏꯔꯛꯂꯕꯗꯨꯅ ꯉꯁꯤꯗꯤ ꯆꯍꯤ 10 ꯐꯥꯔꯛꯂꯤ ꯃꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠ ꯑꯗꯨ ꯐꯖꯅ ꯀꯦꯟꯗꯜꯒ ꯊꯥꯟꯗꯨꯅ ꯗꯦꯀꯣꯔꯦꯠ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯨꯔꯤꯠ ꯁꯦꯠꯇꯨꯅ ꯁꯨꯠ ꯇꯧꯗꯨꯅ ꯀꯦꯊꯔꯒ ꯖꯦꯀꯣꯕꯄꯨ ꯍꯜꯂꯛꯄ ꯍꯔꯥꯎꯅ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯄꯨꯡ 10 ꯇꯥꯔꯛꯂꯕ ꯑꯗꯨꯋꯥꯏꯗ ꯌꯨ ꯉꯥꯎꯗꯨꯅ ꯍꯥꯏꯔꯤ ꯆꯪꯉꯛꯂꯝꯃꯤ
Yumduda silliba langliba mayamdo michina fawba hanna yenglamda magi kada sankigetaw. Adu lairik na tatlaga. Kaino, nasise kaino mitno haiba nang kaurabro. Kauraga kaidoraba. Kaudraga na kaidoraba. Anto, ay tumning. Yaroy tumbaga amata. Kaukrasu ay na siliba mayam si yenglaga. Ningsing na bakot na bagi muhut. Hanna fawba yenglamda na satkigetaw riba kariki. As ay tumning ya haiba ni. Nangi drama ado, drama hoda tawurcho. Ay ngunda tawrakano, yengde. Yengdaba yaroy. Jacob saurak tu na lairik pulak tu ni intoy. Ay ngunda horakano haidro. Lairik tap na saudu na hagat laga. Ngasidagi na, ay ngunda puba yararoy. Karige, ay mama uway ka dawri. Jacob lairik po konseli. Lairik suha na gumnama po amok nung sirakan ni kalarado na haraw na mathanong danoksay. Ado po kangawdi. Thangna bami kupta lairik po kupak na thadon intoy. Lairik piroy na bami iyeng da Jacob ta yeng laduna. Ay kandrabasu nasagi kalo. Kanagi isara misara kangdawa da buam. Ay gisa uwi kadro. Buam na magnangin haraon. Nang natukan bang aktan. Karigi damakta nang na government giwasa. Nang ga director duga arot pa mari layna drabadi. Nang gi tabak to karam na hapigani. Saunang bapian ba na hiyan kito na miyoy ba ama na set ka dabali set ka karino haiba kao makay lairik puti na itaw makay pubiri. Yamwa na hugat to na tebal da layra matang mapaykat to na maabufurak liba dubu ngagpok pa da soy da na Jacob ki makutatin ki. Jacob chay na do na asawa do amok hinihengat kito na makuta yung liba tang do lauktok to na lairik ki mabuk mapa sap na hanjin tinjali. Yam nawa mapita maral kari sulaita kudak tuda tawai thak pedo na pido. Jacob angaw bagi mawong da lairikta yeng duna amuk nok amuk kapla duna. Ay lali, ngati, ay landi, pum namak nasana sinjaban. Jacob kalak pamihaw ba ni yomsin kito na maral ay jadrabi isam samjabi zahi tarahe na nung sinaraglabi mahaki lairik po minung silaita na hatok piki. Ni atopa na kangaklabadi magsoy na jail yaw kragani kalarado na lairik ki thawai yaw draba haksang dabu maningi lay gold da laybag tawtok na pumjen ki. Mamana ba sing na lairik po hanglakpada lairik Jacob po minam duna lamsi po thadok na set kriya haydan hayselam. Jacob lairik po masamang na hatoki hayba fawba kaugtok wa makay. Yung duda nupiya to pa sing pusin duna nung ti kudingi party dawin. Yung dubar on tokri. Nomadi Jacob yu tap tangay taksin na tumli magikada. Jacob to kanagumba mana makong pay na famong dagi sabtra amada fatlaw na singkay. Jacob ikang na kiba magaloy na. Kanano? Ay famong dagi singkari ba mise? Kanano? Lairiki konjialda. Ay ni. Yam tu na kahawi na idea. Jacob ako ay bado ko'y raylay to niyengi. Ado bo kanama talay di uramdi. Jacob sum bakalakla na magi kada ki mapal da sentoki. Eriki thawai na Jacob po istyar makada laktan intaki. Wakal tada na layri ba Jacob po makawri da tang na hanjin leli. Wahay ama faw wahay ba nangdi ik daw na kudak da Jacob thawai takri. Lairiki akiba fanglaba thawai na Jacob po sing na purak laga mabufong kibalay ko da pumjan ki. Jacob amadi lairik ki mari makong kanamata kang mangamkiri. Yung madu kanamata sangnata na solon silaga tamki. Ado bu director do sil yam na silak pa na maram oy do na yung dubu mahak na oy ni yon toraki. Antoy siyum mamalining na lairing ay to da taan sana na mahak na oy ni yung masibulay ki. Langgay na. Nakoy na soy da na ay ki mateng panglakani haybaka. Ay salagi. Ay ki matamloy. Langlin do makoy mayam do nuklam do na gyan mangi. AMAIBA-PAKHANG Wilson langlin do pangkatla do na sofa da irin jan hifal. Ngantoy lao kong do na famong do tok na mai. Wilson na sanu taza hausik matamlay silapri. Ngantoy bukan na ba upay hayrabadi Jacob ki sarwa do buti do na fanglabakan may tado kigataban. Maduda da ngantoy hanagi piwam da hanjilak pangamgani. Chalo, shuras. Noi tiro ay ga pabongga ngantoy bating mamlaki. Aduga kangga da bamana ayit pa kaya mana koy da pirakan
ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯧ ꯑꯍꯨꯝꯗꯣ ꯂꯩꯀꯣꯜ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯤ ꯋꯤꯜꯁꯟꯅ ꯁꯣꯝꯗ ꯂꯥꯏꯔꯣꯜ ꯑꯀꯟꯕ ꯑꯃ ꯁꯣꯟꯗꯨꯅ ꯉꯥꯟꯊꯣꯏꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤ ꯉꯥꯟꯊꯣꯏ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯋꯤꯜꯁꯟꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯊꯧꯔꯤꯗꯨ ꯐꯥꯎꯕ ꯖꯦꯀꯣꯕꯀꯤ ꯊꯋꯥꯏꯗꯨꯅ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯇꯠꯄ ꯍꯧꯔꯛꯂꯤ ꯖꯦꯀꯣꯕꯀꯤ ꯊꯋꯥꯏ ꯉꯥꯟꯊꯣꯏꯗ ꯆꯪꯂꯤꯕꯗꯨ ꯁꯥꯎꯔꯛꯂꯗꯨꯅ ꯃꯃꯤꯠꯇꯨꯅ ꯐꯩꯅ ꯌꯦꯡꯕꯗꯪꯗ ꯁꯅꯥꯖꯥꯎꯕꯗꯨ ꯄꯥꯏꯈꯤꯗꯨꯅ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯗꯨꯅ ꯋꯥꯈꯜ ꯃꯥꯡꯈꯤ ꯉꯥꯟꯊꯣꯏ ꯋꯤꯜꯁꯟꯗ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯌꯦꯡꯂꯒ ꯇꯨꯝ ꯃꯊꯪꯅ ꯅꯪꯒꯤ ꯍꯥ 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 ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯉꯥꯟꯊꯣꯏꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯅꯥꯟꯊꯣꯔꯛꯇꯨꯅ ꯋꯤꯜꯁꯟꯕꯨ ꯃꯈꯨꯠꯇꯨꯅ ꯂꯥꯝꯂꯒ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯊꯥꯡꯒꯠꯈꯤꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯂꯪꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯀꯣꯜꯂꯣꯝꯗ ꯆꯦꯜꯂꯛꯇꯨꯅ ꯁꯨꯔꯁꯄꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯤꯕꯅꯤ ꯗꯥ ꯁꯨꯔꯁ ꯉꯥꯟꯊꯣꯏ ꯆꯅꯨꯗ ꯌꯦꯡꯂꯒ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥ ꯁꯤꯔꯝꯗꯥꯏꯁꯤꯗ ꯆꯅꯨꯒꯤ ꯃꯁꯝꯗꯨ ꯆꯤꯡꯗꯨꯅ ꯄꯣꯠ ꯑꯃ ꯌꯥꯝꯅ ꯂꯥꯏꯅ ꯂꯪꯊꯣꯛꯈꯤꯕꯗꯨꯒꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯔꯨꯗꯨ ꯊꯥꯖꯅ ꯐꯪꯂꯔꯗꯨꯅ ꯃꯩ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯩꯗꯨ ꯆꯥꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯉꯥꯟꯊꯣꯏ ꯊꯥꯖꯕꯨ ꯃꯉꯛ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤꯗꯨꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯤ ꯃꯥꯒꯤ ꯁꯔꯨ ꯇꯥꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯋꯤꯜꯁꯟꯅ ꯉꯥꯟꯊꯣꯏꯕꯨ ꯐꯥꯈꯤ ꯉꯥꯟꯊꯣꯏꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯀꯟꯕ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕ ꯑꯣꯏꯕꯅ ꯄꯥꯛ ꯍꯦꯛꯇꯤ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯉꯥꯟꯊꯣꯏꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯁꯥꯏꯌꯦ ꯄꯣꯛꯑꯦ ꯃꯩ ꯄꯣꯛꯑꯦ ꯊꯥꯗꯣꯛꯑꯣ ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯖꯦꯀꯣꯕꯀꯤ ꯁꯔꯨ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯗꯨꯅ ꯂꯩꯔꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯉꯥꯟꯊꯣꯏ ꯂꯥꯎ ꯈꯣꯡꯕꯗꯨ ꯂꯦꯞꯈꯤꯗꯨꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯦꯛꯊꯈ꯭ꯔꯤ ꯋꯤꯜꯁꯟ ꯃꯤꯍꯨꯜ ꯑꯗꯨ ꯌꯦꯡꯂꯔꯗꯨꯅ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯂꯥꯡꯂꯦꯟ ꯂꯩꯍꯧꯔꯤꯕ ꯖꯦꯀꯣꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛꯀꯤ ꯁꯔꯨꯁꯤꯡꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯤ ꯑꯃꯥꯏꯕ ꯄꯥꯈꯪ ꯋꯤꯜꯁꯟ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯉꯥꯟꯊꯣꯏ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯉꯥꯟꯊꯣꯏ ꯄꯣꯊꯥꯍꯧꯔꯤ ꯄꯥꯕꯨꯡꯅ ꯁꯨꯔꯁ ꯍꯣꯏ ꯆꯅꯨ ꯍꯣꯏꯒꯤ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯍꯥꯞꯍꯧꯔꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣꯗꯅ ꯂꯣꯏꯔꯦ ꯋꯥꯈꯜ ꯇꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯉꯥꯟꯊꯣꯏ ꯋꯤꯜꯁꯟ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯡꯂꯦꯟꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯣꯏ ꯌꯥꯏꯅꯦ ꯑꯗꯣ ꯃꯥꯏꯕꯒ ꯑꯣꯏꯁꯤꯜꯂꯦ ꯅꯪꯁꯨ ꯅꯨꯄꯤ ꯃꯔꯛꯇꯒꯤ ꯇꯣꯞ ꯇꯣꯞꯄꯤꯅꯤ ꯃꯤꯒꯤꯗꯤ ꯗꯣꯛꯇꯔ ꯑꯣꯖꯥꯒ ꯊꯤꯅꯩ ꯍꯥꯏ ꯅꯪꯗꯤ ꯑꯃꯥꯏꯕ ꯄꯥꯈꯪꯁꯤ ꯑꯣꯏꯅ ꯂꯥꯡꯂꯦꯟ ꯀꯛꯁꯤ ꯍꯠꯂꯤ ꯉꯥꯟꯊꯣꯏꯗ ꯁꯨꯔꯁꯅ ꯄꯥꯕꯨꯡ ꯃꯐꯝꯁꯤꯗ ꯑꯩꯗꯤ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗ꯭ꯔꯤ ꯍꯌꯦꯡ ꯍꯜꯂꯁꯤ ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯒꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯔꯗꯨꯅ ꯄꯣꯞ ꯇꯥꯒꯩ ꯇꯨꯝꯊꯈ꯭ꯔꯤ ꯉꯥꯟꯊꯣꯏ ꯆꯅꯨ ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯄꯨꯂꯞ ꯍꯧꯅꯔꯒ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯋꯥꯔꯤ ꯂꯤꯔꯛꯑꯣ ꯋꯤꯜꯁꯟꯒ ꯅꯪꯒꯒꯤ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ ꯈꯪꯁꯤꯟꯅꯗꯕ ꯇꯧꯅꯨꯗ ꯂꯥꯡꯂꯦꯟ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯀꯥꯟ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯈꯤꯗꯨꯅ ꯃꯤ ꯑꯇꯣꯞꯄꯅ ꯂꯩꯈꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯂꯥꯛꯀꯗꯧꯔꯤꯕꯗꯣ ꯋꯤꯜꯁꯟꯅ ꯄꯤꯛꯂꯤꯉꯩ ꯃꯃꯥ ꯀꯥꯏꯅꯈ꯭ꯔꯤ ꯃꯄꯥꯒ ꯃꯥꯒꯗꯪ ꯂꯩ ꯋꯤꯜꯁꯟ ꯂꯥꯡꯂꯦꯟꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈꯤ ꯂꯥꯡꯂꯦꯟꯁꯨ ꯃꯗꯨ ꯃꯉꯥꯏ ꯋꯤꯜꯁꯟꯕꯨ ꯅꯨꯡꯁꯤꯖꯈꯤ ꯆꯍꯤ 5 ꯅꯨꯡꯁꯤꯅꯔꯕ ꯀꯥꯟ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯋꯤꯜꯁꯟꯒꯤ ꯃꯄꯥꯗꯨꯁꯨ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯤꯜꯁꯟ ꯂꯥꯡꯂꯦꯟꯗ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯍꯣꯡꯈꯤ ꯂꯥꯡꯂꯦꯟ ꯀꯞꯂꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯛꯂꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕ ꯌꯥꯔꯤꯁꯦ ꯇꯣꯛꯑꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯂꯩ ꯈꯪꯗꯕꯒꯤ ꯍꯪꯕꯅꯤ ꯀꯞꯄꯅꯨ ꯁꯨꯝꯅ ꯃꯌꯨꯝꯗ ꯄꯨꯝꯅꯃꯛ ꯍꯟꯅꯈꯤꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯗ ꯇꯝꯅꯔꯤ ꯉꯥꯟꯊꯣꯏꯗꯤ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯤ ꯑꯗꯣ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯦꯡꯗꯣꯛꯅ ꯍꯧꯕꯅ ꯐꯒꯅꯤꯗ ꯃꯥꯒ ꯂꯥꯡꯂꯦꯟꯅ ꯇꯜꯂꯤꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯋꯤꯜꯁꯟꯅ ꯇꯟꯕ ꯌꯥꯔꯣꯏ ꯉꯥꯟꯊꯣꯏ ꯃꯤꯆꯤ ꯈꯠꯆꯤꯜꯂꯝꯗꯨꯅ ꯊꯣꯛꯈꯤ ꯁꯦꯡꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯁꯦꯡꯇꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯈꯪꯗꯕ ꯋꯥ ꯈꯔ ꯂꯩꯔꯤ ꯀꯩ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯁꯤꯒꯤ ꯋꯥꯁꯤ ꯈꯪꯉꯕ꯭ꯔꯥ ꯅꯪꯕꯣ ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ
Asengmani Langlin. Sansa muktangdi aroiba oina pibiyo. Aina nungsijaba inakta nakna laiba mi khudingmak aibu thadokduna chatki. Imasu pabungsu adugumna nangsu aibu thadokduna chatkigadra haidana pakhatpagi nangi nafamdagi lapna lairubani. Adu nongmata nangbu kaukhiba numiti yaukidi. Aduga hausikna karigi halakliba aigi laifam noi pabungdi khangbani. Numitogi ahingduda nang khudong thiba nangli haiba laki. Adugi nangbu kangi haidana ai lakbani. Kanba ngamlamdrabadi kangani aigi thawai tharabasu nangbudi soidana kangani. Se aibu amuktadi ngakpiyo. Ai hayengkai nangbu thadokduna chatlaroi amuk hanna. Oh, hayeng haiba amasu lairiboida. Laiti. Sorry. Langlen nokladuna Wilson bu konseli. Wilson su Langlen bu nungsina kwanbiri. Thong lomdagi septharaduna nganthoi anidugi mawongdo maya higatuna tomina yengli. Wilson su nganthoi da nokseli. Matang sida AMAIBA-PAKHANG hairiba wari se mapung phana loisinjari. Aroiba ina biga NBS na mayambu khurumjari.